ꯐꯥꯎꯑꯣꯏꯕꯤ ꯏꯃꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯐꯥꯎꯒꯧꯂꯣꯟ ꯁꯤꯟꯊꯥ ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅꯔꯝꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯆꯍꯤꯒꯤ ꯄꯥꯡꯒꯗꯕ ꯐꯥꯎꯒꯧꯂꯣꯟ ꯐꯥꯎꯑꯣꯏꯕꯤ ꯏꯃꯥ ꯏꯔꯥꯠ ꯊꯧꯔꯝꯒꯤ ꯑꯣꯏꯕ ꯍꯧꯅꯁꯥ ꯂꯤꯛꯂꯝ ꯀꯌꯥꯕꯨ ꯃꯌꯥꯝꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯆꯍꯤꯒꯤ ꯂꯧꯁꯤꯡ ꯈꯥꯎꯕ ꯌꯩꯕ ꯂꯣꯏꯔꯒ ꯌꯨꯝꯊꯣꯡꯒꯤ ꯆꯥꯅꯧ ꯇꯪꯗ꯭ꯔꯤꯉꯩꯗ ꯀꯩꯗ ꯐꯧ ꯍꯩꯖꯤꯟꯗ꯭ꯔꯤꯉꯩꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯠꯅꯔꯝꯕ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯇꯨꯡꯏꯟꯅ ꯐꯥꯎꯑꯣꯏꯕꯤ ꯏꯃꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤꯔꯣꯜ ꯊꯧꯔꯝ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯅꯨꯡꯗ ꯍꯧꯕ ꯍꯩ ꯂꯩ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯆꯗꯨꯅ ꯑꯊꯦꯟꯄꯣꯠ ꯑꯅꯤ ꯁꯦꯝꯒꯗꯕꯅꯤ ꯏꯪꯈꯣꯜꯗꯒꯤ ꯐꯪꯕ ꯋꯥꯠꯂꯕꯁꯨ ꯁꯅꯥ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯒ ꯑꯣꯏꯔꯕꯁꯨ ꯀꯠꯅꯕ ꯊꯧꯔꯥꯡꯒꯗꯕꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯀꯠꯄꯤꯌꯨ ꯃꯩꯇꯩ ꯏꯅꯥꯠ ꯂꯤꯛꯂꯝ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯀꯌꯥꯕꯨ ꯌꯣꯛꯈꯠ ꯁꯟꯗꯣꯛꯄꯗ ꯀꯪꯂꯩꯆꯥ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯄꯤꯅꯅꯕ ꯍꯣꯠꯅꯖꯒꯦ ꯑꯊꯦꯟꯄꯣꯠ ꯁꯦꯝꯕꯗ ꯂꯐꯣꯏ ꯂꯐꯥꯡ ꯆꯪ ꯊꯣꯛꯄ ꯍꯩꯀꯟ ꯂꯥꯀꯟ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯄꯥꯅꯥꯎ ꯁꯤꯡꯅꯥꯎ ꯌꯥꯏꯉꯪ ꯃꯅꯥꯎ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯃꯁꯛ ꯅꯥꯏꯕ ꯁꯥꯔꯦꯡ ꯌꯥꯎꯒꯅꯤ ꯑꯊꯦꯟꯄꯣꯠꯁꯤꯡꯗꯨ ꯅꯍꯥꯏꯔꯣꯜꯅ ꯈꯤꯛꯇꯣꯛ ꯍꯥꯏꯗꯣꯛ ꯁꯦꯡꯗꯣꯛꯀꯅꯤ ꯅꯍꯥꯏꯔꯣꯜꯗꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯃꯌꯥꯝꯅ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯊꯦꯟꯄꯣꯠ ꯑꯅꯤꯗꯨ ꯑꯃꯅ ꯌꯨꯝꯂꯥꯏ ꯁꯅꯥꯃꯍꯤꯗ ꯑꯃꯅ ꯐꯥꯎꯑꯣꯏꯕꯤꯗ ꯀꯠꯂꯨ ꯍꯩꯔꯝ ꯇꯔꯦꯠ ꯂꯩꯔꯝ ꯇꯔꯦꯠ ꯀꯠꯂꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯀꯥ ꯂꯥꯝꯅ ꯐꯥꯎꯑꯣꯏꯕꯤ ꯏꯃꯥꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯊꯧꯅꯤꯖꯧꯋꯣ ꯀꯠꯆꯧꯋꯣ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯄꯣꯠꯂꯝ ꯄꯣꯠꯆꯪꯁꯤꯡꯗꯤ ꯂꯩꯁꯪ ꯀꯕꯣꯛ ꯑꯊꯨꯝ ꯑꯍꯥꯎ ꯂꯐꯣꯏ ꯂꯐꯥꯡ ꯆꯪ ꯊꯣꯛꯄ ꯍꯩꯀꯟ ꯂꯥꯀꯟ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯐꯤꯗꯥ ꯂꯩ ꯈꯔ ꯍꯩꯔꯨꯛ ꯇꯥꯡꯒ ꯄꯥꯅ ꯇꯥꯡꯒ ꯃꯩꯔꯥ ꯃꯦꯀ꯭ꯔꯨꯛ ꯑꯀꯠꯁꯦꯜ ꯑꯃ ꯌꯥꯎꯒꯅꯤ ꯑꯁꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯏꯃꯥꯗ ꯆꯥꯛꯊꯥ ꯇꯝꯕꯒꯤ ꯃꯇꯥꯡꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯅꯤ ꯃꯁꯛ ꯅꯥꯏꯕ ꯁꯥꯔꯦꯡ ꯌꯥꯎꯒꯅꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ ꯄꯥꯏꯗꯨꯅ ꯅꯍꯩꯔꯣꯜ ꯁꯣꯟꯗꯨꯅ ꯈꯤꯛꯇꯣꯛ ꯍꯥꯏꯗꯣꯛ ꯁꯦꯡꯗꯣꯛꯀꯅꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗꯁꯨ ꯑꯊꯦꯟꯄꯣꯠ ꯀꯥꯒꯅꯤ ꯑꯊꯦꯟꯄꯣꯠꯁꯤꯡꯗꯨ ꯀꯠꯄ ꯂꯣꯏꯔꯒ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯀꯥꯏꯊꯣꯛꯂꯒ ꯇꯔꯥ ꯂꯨꯛꯂꯦꯟ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯡꯂꯒ ꯐꯥꯎꯑꯣꯏꯕꯤ ꯏꯃꯥꯗ ꯀꯠꯆꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯤꯖꯧꯋꯣ ꯊꯧꯅꯤꯕꯗ ꯐꯥꯎꯑꯣꯏꯕꯤ ꯏꯃꯥꯒꯤ ꯍꯧꯔꯛ ꯋꯥꯔꯤ ꯑꯁꯤ ꯁꯣꯜꯂꯣ ꯐꯥꯎꯑꯣꯏꯕꯤ ꯏꯃꯥꯒꯤ ꯍꯧꯔꯛ ꯋꯥꯔꯤ ꯃꯤꯡꯈꯩꯗꯤ ꯃꯌꯥꯝꯁꯨ ꯈꯪꯃꯤꯟꯅꯁꯤ ꯋꯥꯍꯩꯗꯤ ꯄꯣꯏꯔꯩ ꯈꯨꯕ ꯀꯨꯔꯨꯅ ꯍꯥꯎꯂꯩ ꯃꯆꯅꯨ ꯄꯥꯟꯅꯗꯨꯅ ꯃꯃꯣꯝ ꯑꯍꯨꯝ ꯄꯣꯛꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯎꯔꯛꯂꯕꯗ ꯀꯨꯔꯨꯅ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯅꯈꯣꯏ ꯑꯍꯨꯝ ꯇꯔꯥ ꯁꯛꯂꯣꯟ ꯃꯊꯦꯜ ꯂꯥꯡꯉꯨ ꯏꯄꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯄꯥꯎꯇꯥꯛꯈꯤ ꯀꯨꯔꯨꯒꯤ ꯌꯥꯊꯪ ꯇꯥꯔꯕꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅ ꯁꯛꯂꯣꯟ ꯃꯊꯦꯜ ꯂꯥꯡꯕꯗ ꯇꯔꯥ ꯃꯊꯦꯜ ꯅꯤꯡꯊꯤꯔꯦ ꯀꯨꯔꯨꯅ ꯏꯕꯦꯝꯃ ꯅꯍꯥꯛꯇꯤ ꯐꯥꯎꯑꯣꯏꯕꯤ ꯀꯧꯗꯅ ꯃꯣꯅꯨ ꯃꯤꯑꯣꯏꯕꯕꯨ ꯂꯥꯡꯒꯣꯜꯂꯨꯔꯣ ꯇꯥꯛꯄꯤꯕꯗ ꯍꯔꯥꯎꯈꯤ ꯌꯥꯏꯃꯅ ꯁꯛꯂꯣꯟ ꯃꯊꯦꯜ ꯂꯥꯡꯕꯗ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯃꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯉꯥꯂꯩꯃ ꯀꯧꯗꯨꯅ ꯃꯣꯅꯨ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯄꯤꯔꯨꯆꯣ
ꯑꯇꯣꯟꯕꯤꯅ ꯑꯃꯨꯛ ꯇꯔꯥꯃꯊꯦꯜ ꯂꯥꯡꯕꯗ ꯃꯁꯥꯒꯤ ꯍꯛꯀꯤ ꯏꯁꯤꯡꯅ ꯁꯛꯂꯣꯟ ꯃꯍꯤ ꯑꯣꯏꯗꯨꯅ ꯇꯔꯥ ꯂꯨꯀꯣꯏ ꯂꯥꯡꯈ꯭ꯔꯦ ꯃꯗꯨꯕꯨ ꯀꯨꯔꯨꯅ ꯎꯔꯗꯨꯅ ꯑꯇꯣꯟꯕꯤ ꯅꯍꯥꯛꯇꯤ ꯊꯨꯝ ꯂꯩꯃ ꯑꯣꯏꯗꯨꯅ ꯃꯣꯅꯨ ꯃꯤꯑꯣꯏꯕꯒꯤ ꯃꯆꯤꯟꯖꯥꯛ ꯁꯛꯎꯔꯣ ꯀꯨꯔꯨꯒꯤ ꯌꯥꯊꯪ ꯇꯥꯕꯗ ꯏꯕꯦꯝꯃ ꯑꯍꯨꯝꯅ ꯁꯥꯃꯨ ꯅꯝꯗ ꯁꯝ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯀꯥꯌꯦꯟ ꯌꯦꯟꯕ ꯄꯨꯗꯨꯅ ꯃꯈꯨꯠꯇ ꯀꯣꯡꯌꯥꯡ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯎꯔꯥ ꯈꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯗꯨꯅ ꯄꯣꯏꯔꯩ ꯃꯩꯇꯩ ꯇꯝꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯅ ꯍꯥꯟꯅ ꯇꯥꯕ ꯃꯐꯝꯗꯨꯕꯨ ꯋꯥꯡꯅ ꯀꯣꯏꯅ ꯇꯥꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯋꯥꯡꯒꯣꯏ ꯂꯥꯏꯂꯧ ꯀꯧꯈ꯭ꯔꯦ ꯄꯣꯏꯔꯩ ꯈꯥ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ ꯑꯇꯣꯝꯕꯤꯅ ꯂꯝꯂꯦꯟ ꯇꯣꯔꯕꯨꯡ ꯊꯨꯝꯈꯣꯡꯗ ꯍꯥꯟꯅ ꯊꯨꯡꯈꯤ ꯊꯨꯝꯈꯣꯡ ꯈꯨꯗꯤꯡꯒꯤ ꯂꯩꯈꯤ ꯌꯥꯏꯃꯅ ꯂꯦꯝꯂꯩ ꯉꯥꯂꯩꯃ ꯑꯣꯏꯗꯨꯅ ꯂꯝꯂꯦꯟ ꯂꯣꯛꯇꯥꯛꯇ ꯀꯨꯝꯈ꯭ꯔꯦ ꯑꯍꯜ ꯐꯥꯋꯣꯏꯕꯤꯅ ꯃꯣꯏꯔꯥꯡ ꯈꯨꯜꯈꯥ ꯂꯝꯗꯝ ꯉꯥꯃꯣ ꯑꯀꯣꯡꯖꯥꯝꯕꯒꯤꯗ ꯆꯪꯖꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯗ ꯌꯋꯥ ꯈꯣꯟꯐꯝ ꯂꯥꯎꯔꯨꯔꯦ ꯏꯕꯨꯡ ꯂꯩꯇꯕ꯭ꯔꯥ ꯑꯀꯣꯡꯖꯥꯝꯕꯗꯤ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯅ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯆꯦꯡꯂꯧ ꯁꯛꯅ ꯍꯦꯟꯕꯅ ꯃꯤꯄꯥꯏꯕ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯃꯤꯠ ꯁꯨꯛꯅ ꯌꯦꯡꯂꯒ ꯐꯥꯋꯣꯏꯕꯤꯗ ꯂꯩꯇꯦ ꯈꯨꯝꯂꯛꯏ ꯐꯥꯋꯣꯏꯕꯤꯅ ꯑꯩ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯪ ꯄꯟꯒꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗꯤ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯨ ꯃꯃꯥꯟ ꯈꯤꯛꯊꯔꯦ ꯃꯁꯥ ꯅꯤꯛꯄꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯄꯨꯝꯕ ꯑꯗꯨ ꯐꯧꯅ ꯆꯣꯟꯅ ꯄꯩꯈ꯭ꯔꯦ ꯑꯀꯣꯡꯖꯥꯝꯕꯒꯤ ꯑꯣꯛꯅ ꯃꯕꯦꯝꯃꯅ ꯈꯥꯝꯒꯦ ꯂꯥꯛꯄꯗ ꯆꯩꯁꯨ ꯀꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯥꯋꯣꯏꯕꯤꯅ ꯆꯩꯁꯨ ꯃꯇꯦꯛ ꯑꯅꯤꯗꯨ ꯑꯈꯣꯏꯕꯅ ꯈꯨꯌꯣꯟ ꯑꯇꯦꯛꯄ ꯇꯦꯖꯋꯥ ꯈꯨꯌꯣꯟ ꯇꯦꯕꯤ ꯇꯦꯁꯋꯥ ꯋꯥꯄꯜ ꯑꯣꯏꯈꯤ ꯐꯥꯋꯣꯏꯕꯤꯅ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯂꯛꯂꯦ ꯇꯥꯎꯕ ꯍꯨꯏꯅ ꯈꯨꯒꯥꯗ ꯊꯥꯗꯈꯤ ꯌꯦꯟꯕꯥꯅ ꯌꯦꯟꯈꯣꯡ ꯑꯍꯨꯝꯗ ꯄꯣꯊꯥꯈꯤ ꯑꯍꯥꯟꯕ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯑꯅꯤꯁꯨꯕꯅ ꯀꯛꯆꯤꯡ ꯂꯧꯔꯦꯝꯗ ꯑꯍꯨꯝ ꯁꯨꯕꯗ ꯃꯣꯏꯔꯥꯡꯗ ꯑꯃꯨꯛ ꯈꯣꯡꯉꯤ ꯃꯐꯝ ꯑꯗꯨꯗ ꯐꯥꯋꯣꯏꯕꯤ ꯂꯩꯈꯤ ꯍꯦ ꯏꯃꯥ ꯐꯥꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯤꯗꯨꯅ ꯅꯅꯥꯏ ꯇꯣꯝꯕ ꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯡ ꯍꯥꯏꯒꯗꯕ ꯑꯁꯤꯒꯤ ꯌꯨꯝꯗ ꯋꯥꯠꯇ ꯄꯥꯗꯕ ꯄꯤꯅꯕꯤꯌꯨ ꯆꯍꯤ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯐꯧꯒꯩ ꯆꯦꯡꯒꯩ ꯊꯟꯕ ꯑꯣꯏꯍꯟꯕꯤꯌꯨ ꯊꯧꯖꯥꯟꯕꯤꯌꯨ ꯑꯁꯨꯝꯅ ꯐꯥꯋꯣꯏꯕꯤꯒꯤ ꯃꯤꯡꯈꯩꯔꯣꯜ ꯑꯁꯤ ꯁꯣꯟꯗꯨꯅ ꯐꯥꯋꯣꯏꯕꯤ ꯏꯃꯥꯗ ꯆꯥꯛꯊꯥ ꯇꯝꯕꯤꯌꯣ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯁꯨꯝꯅ ꯑꯁꯤꯒꯨꯝꯕ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯃꯊꯪꯗꯁꯨ ꯑꯁꯨꯝꯃꯛ ꯊꯥꯡꯒꯠꯆꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯈꯪꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯄꯤꯅꯅꯕ ꯃꯌꯥꯝꯒꯤ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯅꯅꯕꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯤꯖꯒꯦ ꯀꯪꯂꯩ ꯃꯩꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ